ꯌꯦꯡꯉꯨꯅꯦ ꯉꯁꯤ ꯏꯕꯥꯅꯤ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯅꯩꯁꯦ ꯑꯁꯦꯡꯕꯅꯦꯗ ꯊꯣꯏꯕ ꯑꯃꯔꯣꯝꯗ ꯉꯛꯇꯕꯁꯨ ꯉꯝꯗꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯦ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁ ꯌꯥꯔꯦꯁꯦ ꯇꯣꯛꯑꯁꯦꯕ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯒ ꯋꯥꯈꯜ ꯁꯣꯟꯊꯅꯕꯅꯤ ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯑꯩꯒꯁꯦ ꯃꯤꯔꯥꯏꯕꯤꯔꯝꯗꯣꯏꯔꯕ ꯑꯁ ꯀꯩ ꯋꯥꯅꯣꯗ ꯑꯗꯨꯗꯤ ꯑꯩꯅꯕꯨ ꯅꯪ ꯀꯃꯥꯏꯅ ꯃꯤꯔꯥꯏꯗꯣꯏꯅꯣꯕ ꯈꯪꯅꯕ ꯍꯧꯕꯗ ꯉꯥꯏꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤꯅꯦ ꯄꯨꯔꯥ ꯊꯥꯖꯕ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯒꯤꯅꯤ ꯑꯣ ꯂꯣꯏꯅꯔꯒꯅꯦ ꯃꯔꯥꯏ ꯈꯪꯖꯔꯛꯑꯖꯅꯤ ꯍꯣꯏ ꯑꯗꯣ ꯑꯩ ꯊꯤꯟꯕꯤꯔꯣ ꯆꯠꯂꯁꯦ ꯍꯣ ꯆꯠꯂꯁꯤ ꯑꯦ ꯊꯣꯏꯕꯤ ꯗꯥ ꯊꯣꯏꯕ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯊꯣꯏꯕꯤ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗꯦ ꯅꯪ ꯃꯐꯝꯗ ꯌꯥꯝ ꯆꯠꯈ꯭ꯔꯣ ꯑꯩꯗꯤ ꯀꯩꯒꯤ ꯆꯠꯇꯣꯏꯕ ꯃꯥꯅ ꯀꯅꯥꯅꯣ ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯅꯦ ꯑꯗꯨꯗꯤ ꯑꯩꯅ ꯀꯅꯥ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ 타네! 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 떨어지고 해나 방법 ꯂꯥꯡꯒꯅꯣ ꯑꯩ ꯉꯔꯥꯡ ꯑꯣꯖꯥꯅ ꯇꯥꯛꯄ ꯄꯥꯔꯥ ꯀꯟꯅ ꯄꯥꯔꯤ ꯃꯁꯤ ꯅꯃꯥꯏꯗꯣ ꯑꯝꯇ ꯑꯣꯟꯊꯣꯔꯛꯀꯗꯧꯒꯦ ꯑꯗꯨꯒꯅꯦ ꯋꯥꯗꯣ ꯐꯖꯅ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ NO ꯑꯁ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯣ ꯑꯩ ꯄꯥꯔꯥ ꯐꯥꯗꯦ ꯌꯥꯗꯦ ꯑꯣ ꯅꯪ ꯑꯣꯖꯥ ꯂꯩꯁꯦ ꯌꯦꯡꯉꯔꯣꯏꯕ ꯍꯥ 이씨 ꯑꯣꯖꯥ ꯂꯩꯖꯥ 호이메 ꯑꯣꯖꯥ ꯂꯩꯖꯥ ꯂꯥꯎꯔꯕꯣ 라호레메 ꯑꯗꯨ ꯉꯁꯥꯏ ꯍꯥꯏ ꯌꯥꯗ꯭ꯔꯣ ꯅꯣꯏ 하이게너부터 ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯃꯥꯅ ꯅꯣꯔꯥꯟ ꯇꯧ ꯂꯩꯔꯒ ꯑꯁ ꯅꯪ ꯍꯧꯔꯣ ꯆꯠꯁꯤꯂꯣ 예 ꯑꯩ ꯏꯔꯨꯖꯗ꯭ꯔꯤ ꯑꯁ ꯃꯅꯝꯒ ꯂꯣꯏꯅ ꯊꯤꯕ ꯇꯥꯔꯦ ꯉꯥꯏꯈꯣ ꯑꯩ ꯔꯨꯝ ꯇꯂꯨꯖ ꯊꯣꯔꯛꯈꯤꯒꯦ ꯉꯥꯏꯈꯣꯀꯣ 예 떨어 야래 ꯂꯣꯏ ꯑꯩ ꯂꯣꯏꯔꯦ ꯉꯥꯏꯔꯝꯃꯨꯀꯣ ꯉꯥꯏꯔꯝꯃꯨ ꯍꯥꯏꯁꯤꯅꯤ ꯑꯁ ꯋꯥꯅ ꯋꯥꯕꯅꯦ 와리시 는 기다렸대 눈차는 사이시가 아이씨 와리네 마우스기 유저부두부 믿고 바란 거더라 호이네 나는 유저부가 짜만해 호이네 nga nonu mo kok tinjilga phagol ko chapane ne 어두니 아이지
ꯂꯣꯏꯔꯦ ꯆꯠꯁꯂꯥꯎ ꯅꯪ ꯉꯥꯏꯈꯣ ꯁꯤꯗꯟ ꯂꯥꯎ ꯕꯦꯔꯥꯏ ꯃꯤꯅꯦꯁꯦ ꯂꯥꯎ ꯑꯩꯈꯣꯏꯅ ꯃꯁꯛ ꯑꯃ ꯉꯥꯏꯈꯣꯅꯦ. ꯇꯥꯛꯄ ꯃꯥꯜꯂꯤꯅꯦ ꯊꯥꯅꯤꯝꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ? ꯇꯞ ꯆꯠꯁꯦꯃꯤ ꯑꯁ ꯃꯤ ꯁꯣꯝꯗ ꯑꯣꯖꯥ ꯂꯩꯖꯩ ꯌꯦꯡꯅꯤꯡꯉꯀꯥꯟꯗ ꯂꯥꯎ ꯑꯗꯨ ꯇꯧꯒꯅꯨꯀꯣ ꯅꯪ 이보 ꯅꯪ ꯈꯔ ꯌꯦꯡꯉꯗꯤ ꯌꯥꯔꯦ ꯂꯥꯎ ꯍꯨꯃꯥꯡ ꯁꯣꯏꯕ ꯐꯨꯔꯤꯠ ꯂꯧꯊꯣꯛꯈꯤꯕ ꯍꯣꯔꯦꯟ ꯂꯧꯒꯦꯕ ꯂꯥꯎ ꯃꯦ ꯀꯅꯤꯡ ꯃꯦꯗꯥꯝ ꯉꯁꯤꯗꯤ ꯊꯦꯡꯉꯛꯏꯅ ꯆꯪꯉꯣ ꯐꯝꯃꯣ ꯂꯥꯎ ꯐꯝꯃꯁꯦ ꯃꯦ ꯑꯥꯏ ꯀꯅꯤꯡ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯦ ꯑꯥꯏ ꯀꯃꯤꯟ ꯍꯥꯏꯒꯗꯕ ꯁꯧꯔꯤ ꯃꯦꯗꯥꯝ ꯀꯩꯅꯣ ꯁꯧꯔꯤꯗꯤ ꯑꯣꯖꯥꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕꯗ ꯁꯧꯔꯤ ꯍꯥꯏꯌꯨ ꯍꯥꯏꯗꯨꯗꯤ ꯑꯣ ꯁꯧꯔꯤ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯁꯣꯔꯤ ꯍꯥꯏꯒꯗꯕ ꯑꯣ ꯇꯥꯁꯨ ꯍꯩꯃꯟꯗꯕꯁꯤꯗ ꯇꯥ ꯀꯥꯎꯏꯅꯦ ꯑꯣꯖꯥ ꯑꯗꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯑꯣꯖꯥꯅ ꯀꯧꯕꯗꯣ ꯑꯗꯨ ꯀꯧꯒꯅꯨꯀꯣ ꯃꯌꯥꯝ ꯄꯨꯜꯂꯞꯅꯦ ꯍꯥꯏꯁꯦ ꯑꯩꯗꯤ ꯃꯇꯝ ꯈꯔ ꯈꯛꯇꯒꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯥꯛꯄꯅꯤ ꯑꯗꯣ ꯁꯅꯥꯂꯦꯝꯕꯤꯗꯤ ꯂꯥꯛꯇ꯭ꯔꯣ ꯂꯥꯛꯇꯤꯌꯦ ꯃꯥ ꯉꯔꯥꯡ ꯂꯥꯏꯍꯧ ꯍꯧꯋꯦ ꯍꯥꯏꯍꯧꯕꯅꯦ ꯑꯣ ꯑꯩꯁꯨ ꯍꯌꯦꯡꯗꯒꯤ ꯃꯣꯏꯗ ꯂꯩꯗꯣꯏꯅꯦ ꯊꯥ ꯑꯃꯗꯤ ꯑꯗꯣ ꯍꯌꯦꯡꯗꯒꯤꯗꯤ ꯉꯟꯇꯥꯅ ꯂꯥꯛꯎꯀꯣ ꯍꯧꯖꯤꯛ ꯄꯨꯡ 11 ꯇꯥꯔꯝꯃꯅꯤ ꯊꯦꯡꯉꯦ ꯍꯌꯦꯡꯗꯒꯤꯗꯤ ꯉꯟꯅ ꯂꯥꯛꯅꯕ ꯇꯧ ꯑꯣꯖꯥꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯣꯖꯥ ꯑꯃꯨꯛ ꯀꯧꯔꯦꯅꯦ ꯁꯣꯏꯈ꯭ꯔꯦ ꯑꯣꯖꯥ ꯑꯣꯖꯥ ꯀꯧꯒꯅꯨ ꯍꯥꯏꯕꯗꯨꯗ ꯀꯩ ꯀꯧꯗꯣꯏꯅꯣ ꯈꯪꯗꯗꯅ ꯑꯗꯨꯒꯤ ꯆꯍꯤ ꯍꯪꯖꯕꯅꯤ ꯑꯩꯉꯣꯟꯗꯒꯤꯗꯤ ꯁꯣꯝꯅ ꯈꯔ ꯍꯜꯂꯝꯒꯅꯤꯌꯦ ꯑꯗꯣ ꯁꯤꯗ ꯌꯥꯎꯔꯤꯁꯤꯡꯁꯦ ꯑꯩꯒ ꯆꯍꯤ ꯂꯦꯡꯒꯥꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯍꯟꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯀꯧꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯀꯧꯗ ꯂꯩꯖꯥ ꯀꯩ ꯍꯥꯏꯒꯦ ꯈꯨꯝꯃꯤꯅꯦ ꯌꯥꯔꯦ ꯃꯈꯥ ꯆꯠꯊꯅꯕ ꯇꯧꯔꯁꯤꯀꯣ ꯍꯧꯔꯁꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯈꯪꯉꯅꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯦ ꯍꯣꯏꯖꯥ ꯍꯣꯏ ꯑꯣꯖꯥ ꯍꯜꯂꯝꯃꯒꯦꯀꯣ ꯂꯩꯖꯥ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯀꯩꯅꯣ ꯍꯥꯏꯌꯣ ꯑꯩꯅ ꯑꯣꯖꯥ ꯀꯧꯔꯝꯕꯗꯒꯤ ꯂꯥꯏꯖ ꯀꯧꯔꯛꯄꯁꯦ ꯏꯀꯥꯏꯕ ꯋꯥꯅꯤꯗ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯀꯩꯅꯣ ꯍꯥꯏꯗꯣꯏꯗꯣ ꯍꯥꯏꯔꯣꯅꯦ ꯑꯗꯣ ꯑꯣꯖꯥ ꯁꯣꯏꯔꯦ ꯂꯩꯖꯥ ꯎꯝ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯂꯩꯖꯥ ꯑꯩꯈꯣꯏꯗ ꯅꯣꯡꯃꯇꯪ ꯂꯥꯛꯄꯤꯌꯣꯕ ꯑꯩꯅ ꯂꯣꯟꯕ ꯆꯥꯗꯣ ꯌꯥꯝ ꯄꯤꯊꯛꯅꯤꯡꯉꯦꯕ ꯑꯗꯣ ꯅꯣꯡꯃꯈꯛ ꯂꯥꯛꯄꯤꯌꯣꯕ ꯂꯩꯖꯥ ꯑꯩꯈꯣꯏ ꯇꯥꯎꯟ ꯂꯣꯟꯕ ꯆꯥꯁꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯕꯅꯤꯀꯣ ꯑꯗꯨꯒꯅꯦ ꯂꯣꯏꯔꯛꯄꯗꯅꯦ ꯌꯥꯛꯄꯗ ꯊꯨꯝꯕꯗꯤ ꯇꯧꯕꯅꯤ ꯑꯁ ꯍꯥꯎꯗꯧꯗꯤ ꯌꯥꯝ ꯃꯥꯟꯕ ꯈꯅꯥꯎ ꯊꯥꯖꯤꯜꯂꯒ ꯆꯨꯝꯌꯥ ꯌꯥꯗꯕ ꯑꯣꯖꯥ ꯅꯣꯡꯃꯈꯛꯇꯪ ꯂꯥꯛꯄꯤꯌꯣꯕ ꯍꯣꯏ ꯑꯩ ꯁꯅꯥꯂꯦꯝꯕꯤꯒ ꯅꯣꯡꯃ ꯂꯥꯛꯀꯦꯀꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ Sannalembe ho Sannalembe 아유 엄마 아스 아유 소그래 아이 소그래 사우누고 행자비 너 마이더 담 타이 누가 이노 누이 통서 누이 때문에 다이시 아스 ꯀꯩ ꯂꯩꯔꯒꯦ ꯀꯩ ꯂꯩꯕ ꯂꯥꯏꯔꯤ ꯅꯪꯕꯨ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯏꯀꯟ ꯈꯦꯂꯩꯔꯝꯃꯤꯗꯨꯅ ꯅꯪꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄꯅꯦ ꯍꯣ ꯅꯥꯔꯁꯨ ꯀꯜꯂꯦ ꯅꯊꯧꯔꯣ ꯌꯥꯝ ꯊꯨꯅ ꯅꯥꯕ ꯐꯩꯅ ꯅꯥꯗꯦꯃꯤ ꯀꯥꯏꯗꯩ ꯅꯥꯕꯅꯣ ꯅꯥꯁꯟꯅꯩ ꯑꯦ ꯀꯔꯤ ꯍꯥꯏꯕꯗꯨꯅ ꯍꯥꯏꯔꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯀꯩꯅꯣꯝꯅꯤꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯃꯀꯣꯛ ꯑꯁꯦ ꯆꯥꯛꯑꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯍꯣ ꯆꯥꯛꯑꯦ ꯌꯥꯝ ꯊꯤ ꯆꯥꯛꯑꯦ ꯑꯩꯅꯦ
ꯑꯩ ꯌꯥꯝ ꯊꯤ ꯀꯞꯅꯤꯡꯉꯤꯖꯥꯠꯅꯤ ꯋꯥ ꯌꯥꯝ ꯉꯥꯡꯀꯅꯨ ꯅꯪ ꯑꯗꯣ ꯀꯩꯗꯧꯔꯒꯦꯕ ꯍꯥꯏꯌꯣ ꯍꯥꯏꯗꯤ ꯁꯨꯡꯉꯥꯏ ꯍꯥꯏꯗꯦ ꯃꯗꯨꯒꯤ ꯃꯤ ꯐꯠꯇ ꯗꯥ ꯊꯥꯅꯤꯜꯗꯣ ꯍꯥꯠꯇꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯋꯦ ꯗꯥ ꯊꯥꯅꯤꯜꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯇꯧꯔꯦ ꯌꯥꯝ ꯇꯧꯔꯦ ꯀꯩꯅꯣ ꯇꯧꯔꯦꯕꯣ ꯐꯖꯅ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯍꯣ ꯑꯣꯖꯥ ꯑꯅꯧꯕ ꯑꯃ ꯂꯥꯛꯄꯗꯣ ꯃꯥ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯗꯥ ꯊꯥꯅꯤꯜꯗꯣ ꯌꯥꯝ ꯈꯠꯂꯦ ꯑꯗꯣ ꯀꯩꯗꯧꯔꯕ ꯑꯩꯅꯦ ꯃꯥꯏ ꯃꯇꯧꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯕ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯕ ꯊꯑꯣꯏ ꯅꯥꯁꯟꯅꯩꯅꯦ ꯂꯥꯏꯔꯤꯛ ꯑꯝꯇ ꯇꯝꯃꯣꯏ ꯏꯁ ꯅꯪꯒꯤꯁꯦ ꯗꯥ ꯊꯥꯅꯤꯜꯗ ꯈꯣꯏꯗꯥꯖꯔꯤꯕ ꯈꯝꯕꯜꯂꯤꯕ ꯀꯥꯏꯗꯨꯔꯣ ꯅꯠꯇꯦ ꯆꯣ ꯑꯩꯗꯤ ꯅꯍꯥꯟꯉꯩꯕꯨ ꯈꯪꯗꯦ ꯌꯥꯏ ꯌꯥꯏ ꯍꯣꯠꯅꯕꯤꯌꯨ ꯍꯣꯠꯅꯕꯤꯌꯨ ꯏꯀꯥꯏꯖꯩ ꯆꯣ ꯑꯗꯨꯃꯥꯏ ꯍꯥꯏꯖꯜꯂꯛꯀꯅꯤ ꯃꯁꯛ ꯑꯁꯤꯒ ꯑꯁ ꯑꯩꯗꯤꯅꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗꯣ ꯑꯣꯖꯥ ꯂꯥꯏꯖꯗꯣ ꯑꯩꯈꯣꯏꯗ ꯂꯩꯔꯁꯦꯁꯨ ꯍꯥꯏꯗꯣꯛꯈꯤ ꯊꯥ ꯑꯃꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯅꯦ ꯁꯤ ꯊꯥꯁꯤꯗ ꯖꯨꯔ ꯇꯨꯝꯃ ꯂꯣꯏꯁꯟꯈ꯭ꯔꯗꯤ ꯐꯗꯧꯅꯤ ꯂꯥꯏꯖꯗꯨꯕꯨ ꯂꯥꯛꯇ꯭ꯔꯤꯖꯥꯠꯂꯣ ꯉꯁꯥꯏ ꯑꯌꯨꯛꯇꯩ ꯉꯥꯏꯔꯤꯅꯦꯕ ꯈꯔ ꯊꯨꯅ ꯂꯥꯛꯑꯗꯤ ꯐꯅꯤꯗ ꯊꯅꯦ ꯊꯅꯦ ꯀꯩꯅꯣ 이보 ꯅꯪ ꯑꯃ ꯃꯔꯣ ꯑꯃ ꯆꯥꯛꯄꯨ ꯍꯦꯛ ꯆꯥꯛ ꯅꯪꯗꯤ ꯒꯤꯔꯤ ꯒꯤꯔꯤ ꯍꯦꯛꯇ ꯇꯛꯏ ꯍꯧꯖꯤꯛ ꯄꯨꯡ ꯃꯥꯄꯟ ꯈꯛꯇ ꯇꯥꯗ ꯉꯥꯏꯔꯤꯕ ꯑꯁꯨꯛ ꯉꯟꯅ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣꯕ ꯍꯥ ꯀꯩꯗꯧꯔꯤꯅꯣꯕ ꯑꯝꯇ ꯍꯥꯏꯌꯣꯕ ꯅꯪ ꯅꯣꯏ ꯈꯪꯄꯣꯠꯇꯦ ꯂꯥꯡꯒꯅꯨ ꯆꯥꯛꯏ ꯈꯨꯆꯥꯛꯁꯤꯒ ꯀꯥꯏꯅꯣ ꯃꯌꯦꯡꯁꯤꯕꯣ 이노 좀 합쳐놓고 ꯑꯩꯈꯣꯏꯁꯨ ꯅꯨꯄꯤ ꯀꯣꯏꯅꯤꯡꯉꯛꯏꯀꯣ ꯅꯪꯁꯨ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯂꯩꯖꯥ 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 잠시만요. 다들 그런 거. ꯍꯧꯖꯤꯛꯀꯤꯁꯤ ꯅꯪ ꯒꯥꯔꯤꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯥ ꯆꯠꯈ꯭ꯔꯦ ꯗꯥ ꯊꯥꯅꯤꯜꯅ ꯈꯪꯕ ꯄꯥꯏꯁꯤꯜꯂꯛꯄꯗꯨꯗ ꯒꯥꯔꯤꯗꯨꯁꯨ ꯑꯗꯨꯝ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯗꯥ ꯊꯥꯅꯤꯜꯅ ꯄ꯭ꯔꯞ ꯆꯦꯟꯖꯜꯂꯛꯑꯒ ꯑꯩꯉꯣꯟꯗ ꯇꯨꯁꯜꯂꯛꯏꯅꯦ ꯑꯩꯗꯤ ꯅꯪ ꯒꯥꯔꯤꯅ ꯇꯛꯈꯤꯗꯣꯔꯦꯅ ꯄꯥꯈꯠꯇꯅ ꯑꯩ ꯀꯟꯗꯤꯒꯦꯅ ꯆꯦꯜꯂꯛꯄꯅꯦꯕ ꯑꯗꯨꯗꯨꯒ ꯁꯤꯁꯤꯅ ꯇꯨꯁꯜꯂꯤꯅꯦꯕ ꯑꯩꯅ ꯅꯠꯇꯦꯕ ꯁꯦ ꯃꯥꯅꯅꯦꯕ 야해 와리디. ꯑꯗꯨꯝ ꯂꯩ ꯇꯥꯅꯤꯡꯗꯦꯃꯦ ꯅꯣꯏ ꯅꯈꯥꯏꯔꯛꯇ ꯂꯣꯏ ꯁꯒꯥꯏꯕ ꯇꯥꯔꯦꯕ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯉꯥꯏꯈꯣ ꯐꯣꯟ ꯑꯣ ꯂꯥꯛꯑꯣ ꯉꯔꯥꯡ ꯅꯍꯥꯟꯗ ꯃꯥꯅ ꯈꯨꯟꯁꯤꯗ ꯂꯥꯛꯑꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯕ ꯑꯩꯒꯤ ꯗꯥ ꯊꯥꯅꯤꯜꯕꯨ ꯃꯨꯟꯗꯩ ꯇꯧꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦ ꯉꯁꯤꯅꯦ ꯑꯩꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯛꯇꯅ ꯃꯃꯥꯏ ꯈꯨꯄꯥꯛ ꯊꯥꯖꯟꯗꯣꯏꯅꯦ ꯌꯦꯡꯉꯣ ꯑꯣꯖꯥꯒꯥꯏ ꯄꯨꯡ ꯆꯥꯏ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯃꯥꯅ ꯑꯩꯒꯤ ꯗꯥ ꯊꯥꯅꯤꯜꯕꯨ ꯃꯥꯅ ꯍꯦꯛꯇ ꯃꯨꯟ ꯌꯥꯕ꯭ꯔꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦ ꯃꯗꯨꯒꯤꯅꯦ ꯗꯥ ꯊꯥꯅꯤꯜ ꯍꯥꯏꯗꯨꯁꯨꯅꯦ ꯑꯩꯅꯅꯦ ꯐꯥꯔꯒ ꯍꯦꯛ ꯆꯦꯟꯗꯣꯏꯅꯦ ꯌꯦꯡꯉꯣ ꯅꯣꯏ ꯈꯨꯟꯒꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯆꯝꯃꯦ ꯂꯣꯏꯅꯁꯨ ꯅꯨꯡꯁꯤ ꯂꯣꯏꯅ ꯅꯨꯡꯁꯤꯌꯣ ꯑꯗꯣ ꯑꯃꯈꯛꯇꯤ ꯊꯥꯗꯣꯛꯑꯝꯃꯣ ꯍꯥ ꯀꯩꯁꯨ ꯍꯥꯏꯗꯦ ꯂꯣꯏ ꯐꯕꯅꯦꯕ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯦ ꯑꯁꯦꯡꯕꯩ ꯐꯩꯌꯦ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯆꯝꯃꯦ ꯑꯩꯗꯤ ꯅꯣꯏ ꯁ꯭ꯋꯥꯏꯁꯦ ꯂꯩꯗꯨꯝ ꯂꯩꯅꯤꯡꯉꯦꯗ ꯂꯩꯅꯨ ꯂꯩꯌꯣ ꯍꯥꯏꯕ
ꯑꯁꯦꯡꯕꯅꯤ ꯌꯥꯝꯅꯁꯨ ꯆꯤꯛꯑꯦ ꯃꯐꯝꯁꯦ ꯑꯗꯨꯒ ꯅꯨꯡꯁꯤꯠꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯦ ꯃꯐꯝꯁꯤꯒꯤ ꯃꯤꯁꯤꯡꯁꯤꯁꯨꯅꯦ ꯊꯃꯣꯏ ꯂꯣꯏꯅ ꯁꯦꯡꯉꯝꯗꯧ ꯃꯥꯜꯂꯦ ꯁꯦꯡꯅꯤ ꯑꯩ ꯅꯨꯄꯥꯗꯒ ꯅꯃꯤꯠꯇꯣ ꯀꯥꯔꯟꯖꯜꯂꯨ ꯅꯃꯤꯠꯇꯣ ꯀꯣꯠꯊꯣꯛꯑꯒ ꯅꯌꯨꯝꯗꯅꯦ ꯅꯔꯨꯗꯣ ꯀꯣꯛꯊꯣꯛꯑ ꯊꯥꯒꯦ ꯑꯔꯦꯝꯕꯗ ꯀꯩ ꯈꯜꯂꯤꯅꯣ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯗꯣ ꯏꯃꯥꯗꯣ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯣ ꯂꯥꯛꯑꯅꯤꯌꯦ ꯊꯥ ꯑꯃꯒꯤ ꯆꯠꯈꯤꯕꯅꯦ ꯑꯗꯣ ꯗꯥ ꯊꯥꯅꯜꯁꯦ ꯌꯥꯝ ꯆꯝꯃꯦ ꯉꯁꯥꯏꯗꯣ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯃꯣꯏꯗ ꯆꯪꯉꯨꯁꯦꯅ ꯆꯪꯉꯨꯏ ꯑꯗꯨꯒ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯨ ꯎꯠꯂꯛꯑꯦ ꯃꯥꯅ ꯂꯣꯏꯅ ꯊꯥꯏꯅꯩꯌꯦ ꯑꯁ ꯈꯨꯐꯖ ꯑꯃ ꯅꯪ ꯃꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯍꯥ ꯀꯔꯤ ꯇꯧꯏꯁꯤꯕꯣ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯊꯥꯗꯣꯛꯑꯝꯃꯦ ꯉꯥꯡꯕ ꯑꯩꯃ ꯅꯪ ꯃꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯍꯥ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯑꯩꯒꯤ ꯇꯨꯝꯅꯤꯡꯉꯕꯣ ꯍꯥ ꯇꯨꯝꯅꯤꯡꯉꯦ ꯑꯣ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯀꯩ ꯊꯣꯏꯅ ꯇꯧ ꯁꯥꯏꯅꯣ ꯃꯤ ꯃꯌꯨꯝꯗꯒ ꯆꯠꯇꯅ ꯃꯤ ꯅꯨꯄꯥꯁꯦ ꯂꯥꯎꯋꯦꯕ ꯂꯥꯎꯋꯦꯕ ꯃꯤ ꯅꯨꯄꯥꯗ ꯁꯥꯎꯅꯤꯡꯉꯦꯕ ꯑꯩꯗꯤ ꯈꯨꯗꯨꯝ ꯁꯥꯎꯅꯤꯡꯉꯦꯕ ꯃꯁꯛ ngore ede shumale yuna nahaki yaklava karaba machina ngore ede jetfa fawangamdre Ay tamam loşlama teyze. Kim? Nasıl mi omre? Na inga holize. Na loşlama. Nishadi wali fanga 40 要这个嘛挣哎不让掉了不疼了吧哎现在么之类的跟那让你等一下Mending like kayak tak tumpai mai humpam madu ram dia nang lehor ai puran sel nang lehor ya nang de ai cái thawai nang lehor de ai phải rồi nang de pudan ko cái nó đây ngài đi đi đấy ngao đi xí đi ngài kêu lên rồi ꯃꯤ ꯃꯆꯥꯗꯤ ꯏꯝꯐꯥꯜꯒ ꯀꯥꯔꯨꯕꯗꯒꯤ ꯃꯁꯥꯒ ꯊꯤ ꯅꯥꯜꯂꯤꯀꯣ ꯑꯩꯈꯣꯏꯁꯨ ꯈꯇꯪ ꯄꯥꯈꯪꯅꯤ ꯀꯩꯅꯣ ꯅꯥꯟꯅꯒ ꯅꯥꯟꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯖꯗꯣ ꯃꯥꯁꯨꯅꯦ ꯃꯌꯨꯝꯗ ꯑꯗꯨꯝ ꯆꯠꯂꯦꯕ ꯑꯃꯨꯛ ꯃꯌꯨꯝ ꯆꯠꯅꯤ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯑꯩꯅ ꯍꯥꯏꯗꯤ ꯁꯅꯥꯂꯩꯕꯤꯗ ꯊꯥ ꯑꯃ ꯂꯩꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯂꯩꯕ ꯀꯩꯗꯧꯒꯦꯕ ꯅꯪ ꯑꯃ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏꯕꯣ ꯅꯨꯡꯁꯤ ꯄꯥꯝꯃꯦꯗꯤ ꯍꯥꯏ ꯃꯃꯤꯗ ꯈꯧꯁꯥꯕ ꯑꯣꯏ ꯇꯧꯔꯗꯅ ꯑꯩꯈꯣꯏ ꯑꯣꯏꯔꯗꯅ ꯅꯍꯥꯟꯅ ꯐꯣꯡꯗꯣꯛꯑꯅꯤ ꯀꯔꯤꯕ ꯈꯨꯟꯅꯝꯅꯤ ꯍꯨꯝꯖꯜꯂꯛꯑꯗꯤ ꯅꯃꯥꯏꯗꯨꯗ ꯅꯅꯥꯇꯣꯟꯗꯣ ꯄꯥꯒ ꯂꯩꯅꯤ ꯑꯁ ꯋꯥꯔꯤ ꯋꯥꯅꯤ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯂꯝꯕꯤꯅꯣ ꯈꯪꯗꯦꯕ ꯑꯗꯣ ꯅꯪ ꯏꯝꯐꯥꯜꯗ ꯆꯠꯅꯤꯡꯕ꯭ꯔꯣ ꯆꯠꯅꯤꯡꯉꯦ ꯃꯤ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯌꯨꯝꯗꯕꯨ ꯀꯩꯗꯧꯕꯩ ꯆꯠꯅꯤꯡꯉꯣꯏꯗꯣꯏꯅꯣ
Ima, moi khungi misingdo loina chammida. Aidi image wakhalon se am thagale. Khunggang da leiba laik lai su haijadaba singse. Larik ki mangal fanghangani khalaga angam mateng panguse. ꯑꯗꯨꯅꯦ ꯏꯃꯥꯅ ꯄꯦꯟꯖꯔꯤꯕꯅꯤ ꯍꯌꯦꯡꯋꯥꯏ ꯏꯃꯥꯅ ꯑꯍꯜ ꯑꯣꯏꯔꯒꯅꯦ ꯅꯪꯅ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯍꯧꯒꯗꯕꯅꯤꯀꯣ ꯂꯥꯏꯔꯤꯛꯇ ꯁꯣꯜꯂꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤꯀꯣ ꯏꯕꯦꯝꯃ Hoi, aishu image matung illa chatoini. ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥꯁꯨꯅꯦ ꯀꯣꯜꯀꯇꯥꯗꯒꯤ ꯗꯤꯜꯂꯤ ꯐꯥꯎꯕ ꯐ꯭ꯂꯥꯏꯠ ꯂꯩ Hoi hoi. ꯏꯃꯥ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ ꯑꯗꯨꯗꯤ ꯏꯃꯥ ꯊꯝꯃꯒꯦꯀꯣ Hoi ima. Laija, chak loirabani. Chak thoknaba tawsi law ko. Hoi, che, amda ngai khone sida phamo law ba. Kaino ma hangi ba. Kaino? Hangu. Ngarang ni du chuma ba. Chu he. Kai de no. Masinga Is, sidi. ikai thina ga su tawri. As. Kai de he. Ikai roi. Yare bema. Nushiradi pamjaradi ko phongdo u kaino. Masinga se yung ko. Natraga ai haibiro haibro. Chahi su sum lisla ka dawre hai horo kaino. Nupa na amta pambiro haiba. Yam taning de ko. Law he are. Ai chak lo hero bane. Chak chanab tawsi law. Mamingbu kai ko bazano. Ma he ubada thamoida ting lawbam phaweba aise. Ai akhoi lai jaki manakta project thinba saraga yenglura sirane aibo. As adu shu yaroine. Kamai tawnya. Mai masakto. Aigi mitsida asum uraga leireba. Hai heta chatlurage kanade. 야드레 그나 레이자노 사시고 아래 따래 그나 수아이 또 잘나게 되다 양해 ngarang yung chak chak hibe manam jidi pajare hey ai ngarang yung chak mapumam yo san gibdudi pulap ka thogli ni jide pulap ka thari ongom ni jide tungam da hogen khongdi Kaino ma taisina. kangai kaino 너 호드레미 Nang na khoma mi le tabdo na. Noyum da hamge de haidra sida hamam mi se kai gino ba. quái lùng bập bột ra xin này 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 chút lùng bập bột ra chỉ đã khai độ mi bạn khang các bạn mà tăng một tầm này để đi khai độ cái đâu gặp nó bạn Hey, na khut ka hamna na khoi nak chang kan ko. Ket chang pa ka da. Ai nai ba di hamo ba. Nang kai no ba nang yung chak maru khali do kai gino ba. Adu ni hai si. 아두디 좀 애가랑 장해보도 아두두가 ngasi si thuộc 이제 지금 만나다보도 아두 흉명한 번이다 As ko ching ching ko. Khudai da loi Ngarang ta. hamge du ka hojika kamai ma andino ba. Asi baga ahing baga kanana mana bra ba. Adu ni. 강디 좀 아임다 짜무게 좀 하도 Asai da gi unar ke no. Kiet ya bu bu. Ai ko chu am thai ni khele ge dor ge. Kai no khang di me. Nang ju na khela price ya. Ha kan sum kanoni. Khele ya gi tong ni. Kai no ai sibo. Sumai leyo. Sumai le roko. Yare ko. Sumai thiyo. Din tenta. Dindraga din tenta. Din tenta. Adumai na te. Sumai na. Phajana le pusaida. Yare ko haurasi ko. Din tenta. Dindraga din tenta. Ta sau kai sa tuino. Sai phok thu ge tom ni. Hoi. Sai du mai na sao. Din tenta. Dindraga din tenta. Din tenta. Dindraga din tenta. Dindraga din Saro. tenta. Yar sis main thiyo. Masak siga sida kai doino ba.
ꯂꯩꯔꯝꯃꯨꯀꯣ ꯁꯤꯂꯥꯎ ꯀꯩꯗꯧ ꯂꯥꯛꯏꯅꯣꯕ ꯑꯁ ꯁꯨꯝ ꯂꯥꯛꯏꯅꯤ ꯀꯩꯗꯧꯔꯒꯦ ꯅꯅꯥꯛꯇꯒ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯑꯗꯣ ꯑꯉꯥꯡ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯕ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯏꯀꯥꯏꯕꯒ ꯅꯨꯡꯁꯤꯕꯒ ꯀꯩ ꯃꯔꯤ ꯂꯩꯒꯦꯅꯦ ꯑꯗꯨꯏꯁꯨ ꯀꯣꯟꯅ ꯂꯥꯛꯑꯣꯕ ꯆꯠꯂꯣꯕ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯂꯥꯛꯄꯅꯦꯕ ꯍꯌꯦꯡꯗꯣ ꯑꯩꯒꯤ ꯕꯥꯔꯗꯦꯅꯦꯕ ꯉꯟꯇꯥ ꯂꯧ ꯂꯥꯛꯀꯦꯀꯣ ꯍꯌꯦꯡ ꯍꯣꯏ ꯉꯁꯤꯒꯤꯗꯤ ꯆꯠꯂꯣꯕ ꯑꯩ ꯑꯉꯥꯡꯉꯩ ꯖꯒꯣꯏ ꯇꯝꯍꯧꯈꯤꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯂꯒꯦꯀꯣ ꯅꯪꯅ ꯃꯄꯨꯡ ꯐꯥꯔ ꯁꯥꯠꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯥꯠꯄ ꯑꯣꯏꯁꯅꯨꯀꯣ Thanin! 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 ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦ ꯂꯥꯏꯖꯗꯣ ꯂꯥꯏꯖ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯀꯅꯥꯅꯣꯝꯅ ꯐꯥ ꯄꯨꯖꯈ꯭ꯔꯦ ꯍꯥ ꯀꯅꯥꯅ ꯐꯥꯏꯅꯣ Thanin! Thanin! ꯉꯥꯏꯈꯣꯕ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯥꯏꯕ ꯇꯥꯟꯅꯕ ꯉꯝꯗꯦꯍꯦ ꯅꯪꯁꯦ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯅꯪꯅ ꯂꯥꯏꯖꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯆꯥꯡꯌꯦꯡ ꯇꯧꯕꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯈꯪꯉꯤ ꯅꯪꯅ ꯂꯥꯏꯖꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯂꯥꯏꯖꯒꯤ ꯃꯇꯨꯅ ꯑꯃ ꯀꯅꯥꯝꯇ ꯁꯣꯛꯄ ꯌꯥꯔꯣꯏ ꯁꯦ ꯍꯣꯏꯕ ꯇꯣꯛꯑꯣꯕꯁꯦ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦꯕ ꯑꯩꯅꯅꯦ ꯁꯨꯝ ꯈꯪꯗꯣꯛꯀꯦ ꯇꯧꯕꯅꯦꯕ ꯇꯣꯛꯑꯣꯕ ꯁꯦ ꯑꯁ ꯑꯁꯤꯗ ꯑꯃꯨꯛ ꯂꯩꯔꯤꯅꯦ ꯇꯧꯔꯤꯁꯦ ꯅꯪ ꯌꯥꯔꯣꯏꯗ ꯅꯪ ꯀꯩꯅꯣꯕ ꯅꯪ ꯇꯧꯔꯤꯁꯤꯅ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇꯦꯁꯦ ꯀꯩꯅꯣ ꯏꯁ ꯅꯨꯄꯤ ꯃꯆꯥ ꯊꯨꯠ ꯂꯥꯎꯕꯗꯨꯅ ꯀꯩꯗꯧꯗꯣꯏꯕ ꯑꯩꯈꯣꯏꯗ ꯋꯥꯈꯟꯗꯣ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯃꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯏꯃꯨꯡꯗꯨꯅ ꯑꯩꯈꯣꯏꯗ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯍꯣꯏ ꯑꯗꯨ ꯁꯔꯛꯄꯨꯗꯤꯀꯣ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯩ ꯇꯧꯒꯦ 라이자! 라이자! ꯅꯪ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ. ꯆꯠꯂꯁꯤꯔꯥ? ꯍꯣꯏ, ꯆꯠꯂꯁꯤ. ꯆꯠꯂꯁꯦ. ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ. ꯂꯩꯔꯝꯃꯨꯀꯣ.
ꯀꯔꯤꯃꯨꯛ ꯇꯧꯔꯒꯦꯕ ꯗꯥ ꯊꯥꯅꯤꯜ ꯀꯅꯥꯅꯣ ꯃꯥꯅ ꯑꯃꯨꯛ ꯁꯥꯏ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯅꯦ ꯑꯣ ꯗꯥ ꯊꯥꯅꯤꯜ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯤꯗ ꯍꯩꯅꯧ ꯆꯥꯒꯦ ꯇꯧꯔꯝꯃꯦ ꯉꯔꯥꯡ ꯅꯍꯥꯟꯅ ꯅꯥꯒꯤꯗ ꯉꯥꯏꯔꯤ ꯑꯃꯨꯛ ꯍꯦꯟꯖꯜꯂꯅꯤꯌꯦ ꯑꯗꯣ ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯗꯥ ꯊꯥꯅꯤꯜ ꯎꯕꯗꯨꯗ ꯀꯨꯝꯊꯔꯛꯏꯅꯦ ꯑꯗꯣ ꯍꯌꯦꯡꯗꯤ ꯄꯔꯥꯗꯣ ꯐꯥꯔꯝꯃꯨꯀꯣ ꯑꯗꯣ ꯍꯩꯅꯧꯗꯣ ꯌꯥꯝ ꯆꯥꯁꯟꯒꯅꯨꯀꯣ ꯑꯃꯨꯛ ꯍꯦꯟꯖꯅꯤ ꯆꯠꯂꯦꯀꯣ ꯆꯠꯁꯤꯔꯥ ꯆꯠꯁꯦ ꯃꯤꯒꯤ ꯂꯥꯏꯁꯛ ꯍꯥꯞꯄ ꯄꯨꯔꯗꯅ ꯃꯣꯏ ꯈꯜꯂꯤꯁꯦ ꯀꯩꯅꯣꯕ ꯂꯣꯏꯖꯦ ꯀꯩꯒꯤꯅꯣꯕ ꯅꯨꯄꯥ ꯃꯣꯏꯅ ꯑꯁꯨꯛ ꯌꯥꯝ ꯃꯃꯤꯠ ꯉꯥꯎꯔꯤꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯅꯣꯏ ꯋꯥꯔꯤꯁꯦ ꯑꯩꯗꯤ ꯀꯣꯛꯀ ꯉꯥꯎꯏ ꯑꯩꯗꯤꯅꯦ ꯈꯜꯂꯨꯔꯒꯅꯦ ꯈꯣꯏꯗꯧꯁꯦ ꯄ꯭ꯔꯣꯛ ꯆꯥꯛꯑꯦ ꯍꯥꯏꯕ ꯑꯩ ꯉꯁꯤ ꯑꯩ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯅꯨꯡꯁꯤꯅ ꯗꯣꯛ ꯐꯣꯡꯗꯣꯛꯎꯗꯣꯏꯅꯦ ꯑꯗꯨꯝ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯤꯗꯨꯕꯨ ꯐꯨꯟꯗ꯭ꯔꯣ ꯐꯨꯜꯂꯦ ꯏꯕꯦꯝꯃ ꯍꯥꯏꯁ ꯑꯩ ꯁꯨꯝ ꯐꯨꯟꯗꯠꯂꯦ ꯀꯃꯥꯏ ꯇꯧꯅꯦ ꯐꯨꯜꯂꯦꯃꯤ ꯑꯝꯇ ꯐꯣꯡꯗꯣꯛꯎꯒꯦ ꯂꯩꯍꯧꯔꯣ ꯅꯪ ꯑꯁ ꯑꯩ ꯆꯠꯂꯦ ꯉꯥꯏꯈꯣꯃꯤ ꯍꯥꯊꯨ ꯁꯣꯏꯅꯅꯤꯀꯣ ꯁꯣꯏꯔꯣꯏ ꯀꯩꯅꯣꯝꯅꯤꯅꯦ ꯉꯁꯤꯗꯤ ꯍꯥꯎꯅꯤꯍꯦ ꯁꯤꯗꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕ꯭ꯔꯥ ꯃꯅꯨꯡꯒꯗꯤ ꯅꯝꯅꯨꯍꯦ ꯅꯪꯁꯨ ꯆꯥꯅ ꯊꯛꯅꯕ ꯃꯅꯝ ꯅꯝꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦꯗ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯩ ꯉꯁꯤꯗꯤ ꯅꯨꯄꯤ ꯁꯣꯏ ꯊꯣꯛꯀꯦꯕ ꯁꯣꯏ ꯍꯥꯏꯅꯦꯕ ꯈꯪꯅꯤꯗꯅ ꯗꯥ ꯊꯥꯅꯤꯜꯗꯣ ꯑꯩꯅ ꯍꯦꯛ ꯍꯥꯏ ꯉꯝꯗ꯭ꯔꯕ ꯌꯦꯡꯉꯣ ꯀꯣꯟꯗꯣꯡꯁꯤꯁꯨ ꯂꯣꯜꯂꯤꯅꯦ ꯍꯦꯛꯇ ꯂꯤꯠꯀꯥꯟ ꯇꯧꯒꯦꯗ ꯁꯤꯔꯝꯅꯤꯗ ꯍꯥꯊꯨ ꯍꯦꯛꯇ ꯐꯣꯡꯗꯣꯛꯄ ꯌꯥꯗꯦ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯉꯥꯎꯍꯟꯈꯤꯒꯦ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ ꯍꯦꯁ ꯂꯦꯡꯕ ꯁꯥꯔꯒꯦ ꯑꯗꯨꯏꯗꯤ ꯗꯥ ꯊꯥꯅꯤꯜꯂꯁꯨ ꯉꯥꯎꯔꯅꯤ ꯅꯩꯅꯤ ꯃꯆꯨꯝ ꯊꯣꯛꯇ꯭ꯔꯤꯕ ꯈꯔ ꯃꯦꯜꯗꯤ ꯆꯥꯁꯦꯕ ꯁꯤꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯁꯥꯟꯅꯕ ꯀꯩꯗꯧꯕ ꯅꯪꯗꯤ ꯑꯗꯨ ꯂꯥꯛꯑꯒ ꯆꯪꯉꯣ ꯍꯩ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯩꯁꯤꯗꯤ ꯍꯥꯎꯋꯦ ꯑꯗꯣ ꯃꯣꯛꯇꯤ ꯈꯤꯇꯪ ꯁꯥꯏꯌꯦ ꯃꯣꯔꯣꯛ ꯁꯥꯃꯟꯗꯅꯅꯦ ꯑꯩꯈꯣꯏ ꯃꯥ ꯈꯣꯏ ꯕꯥꯎꯔꯦ ꯁꯤꯂꯦ ꯁꯤꯟꯗꯤ ꯌꯥꯝ ꯁꯤꯜꯂꯤꯀꯣ ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯁꯥꯏ ꯌꯥꯝ ꯍꯩꯕꯤ ꯑꯩꯁꯦ ꯐꯖꯗ꯭ꯔꯣ ꯄꯛꯇꯦꯀꯣ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯅꯦ ꯑꯩꯃꯨꯛ ꯐꯖꯕꯁꯦ ꯂꯩꯇꯦ ꯍꯥꯏꯅꯩꯉꯣ ꯌꯥꯔꯦꯕꯣ ꯅꯁꯥ ꯅꯊꯟ ꯊꯥꯒꯠꯂꯒꯅꯦ ꯄꯪꯅꯨ ꯅꯨꯡꯉꯥꯏꯔꯅꯨ ꯍꯩꯁꯦ ꯆꯥꯒꯦ ꯆꯥꯎ ꯅꯠꯇ꯭ꯔꯗꯤꯅꯦ ꯈꯦꯠꯇ ꯐꯥꯛꯇꯣꯏꯟꯁꯤꯜꯂꯛꯇꯣꯏꯕ ꯆꯥꯎ ꯍꯩ ꯆꯥꯎ ꯆꯥꯔꯣ ꯑꯁꯦꯡꯕꯅꯤ ꯍꯥꯏꯁꯦ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯄꯅꯦ ꯄꯥꯈꯪ ꯃꯆꯥꯁꯤꯡꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯩꯗꯤꯅꯦ ꯃꯄꯥꯟꯒ ꯊꯣꯛꯇꯧ ꯇꯜꯂꯕꯅꯤ ꯐꯖꯕꯤꯌꯦ ꯁꯍꯦꯟꯕꯤꯌꯦ ꯒꯟꯖꯥꯕ꯭ꯔꯥ ꯀꯌꯥꯝ ꯆꯥꯁꯤꯜꯂꯒꯦ ꯉꯁꯤ ꯀꯥꯏꯗꯩꯅꯣꯗ ꯅꯪꯁꯨ ꯆꯥꯎꯔꯦꯟ ꯑꯩꯁꯦ ꯐꯖꯗ꯭ꯔꯣ ꯐꯖꯩ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯑꯗꯣ ꯑꯩ ꯀꯣꯏꯅꯔꯁꯤꯗꯅ ꯀꯔꯤ ꯅꯪ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯀꯣꯛꯇꯣ ꯀꯥꯏꯒꯦꯔꯥ ꯃꯇꯥꯅꯤꯅꯦ ꯀꯣꯏꯁꯜꯂꯣ ꯅꯣꯏ ꯊꯣꯛ ꯄꯥꯜꯍꯧꯔꯣ ꯑꯩꯅꯦ ꯁ꯭ꯋꯥꯏꯗ ꯅꯠꯇꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯅꯣꯏ ꯆꯥꯍꯧꯔꯣ ꯈꯤꯇꯪ ꯆꯥꯈꯤꯁꯤ ꯀꯩꯅꯣ ꯆꯥꯔꯔꯣꯏ ꯑꯩ ꯃꯁꯤꯔꯕꯤꯁ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯕ ꯑꯗꯣ ꯗꯥ ꯊꯥꯅꯤꯜ ꯉꯁꯥꯏꯗꯒꯤ ꯋꯥꯒ ꯑꯝꯇ ꯉꯥꯡꯗꯦ ꯀꯩꯗꯧꯔꯒꯦ ꯑꯩꯁꯦ ꯐꯖꯕ꯭ꯔꯕ ꯅꯨꯄꯤ ꯑꯃꯗ ꯆꯦꯟꯒꯗꯕ ꯃꯒꯨꯟꯁꯦ ꯀꯩꯅꯣꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯆꯤꯡꯂꯦꯝꯕꯤ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯕꯤ ꯆꯠꯄꯗꯒꯁꯦ ꯑꯩꯈꯣꯏꯒꯤ ꯈꯞ ꯆꯣꯡꯉꯒ ꯆꯠꯇꯕꯤ ꯋꯥꯗ ꯉꯥꯡꯉꯁꯨꯀꯣ ꯌꯥꯝ ꯂꯦꯝꯅ ꯉꯥꯡꯕ ꯐꯤ ꯃꯣꯠꯄ ꯁꯦꯠꯂꯁꯨꯅꯦ ꯑꯗꯨꯝ ꯑꯅꯥꯟꯕ ꯁꯦꯠꯄꯗꯅꯤꯡꯕ ꯌꯥꯝ ꯅꯥꯟ ꯁꯦꯠꯄ ꯍꯥꯏꯇꯥꯔꯦ ꯈꯪꯗꯦꯗ ꯌꯥꯔꯦ ꯑꯩ ꯍꯥꯏꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦꯕ ꯑꯩ ꯑꯍꯟ ꯃꯌꯥꯝꯁꯤꯗꯒꯤꯅꯦ
khara ka tangu siya ba ado di yara ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ cho cho ꯑꯗꯣ ꯍꯩꯁꯦ ꯑꯝꯇ ꯆꯥꯈꯤꯒꯦ cho cái nó ꯁꯤ ꯑꯣꯏꯔꯗꯤ ꯗꯥꯊꯥꯡꯅ ꯈꯔ ꯉꯥꯎꯔꯅꯤ cái nó mai mùng đùa ꯈꯪꯗꯦ ꯑꯩꯁꯨ Nahagay ka man eh, di? ꯅꯍꯥꯟꯒ ꯃꯥꯟꯗꯦ ꯀꯩꯅꯣꯝ ꯇꯧꯗ꯭ꯔꯣ kay ba mahusig ito hay semta saki thôi ngore ba ꯁꯃꯥꯏꯅꯒ ꯄꯥꯏꯔꯒ ꯀꯣ ꯁꯃꯥꯏꯅꯒ ꯆꯠꯈꯤ ꯍꯥꯟꯅꯗꯤ ꯆꯣꯞ ꯆꯣꯞꯅꯤ ꯄꯥꯏꯔ ꯆꯥꯏꯗꯣ ꯃꯥꯅ ꯊꯥꯅꯦꯟ 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 ꯊꯥꯅꯤꯡ ꯊꯥꯅꯤꯡꯅꯕ ꯅꯥꯄꯪꯕ ꯁꯦꯔꯤ ꯆꯠꯄꯣ ꯊꯥꯅꯦꯟ ꯂꯥꯏꯖꯗꯣ ꯐꯥꯔ ꯄꯨꯆꯠꯈ꯭ꯔꯦ hey noy gilang na bidong mahura ba ꯑꯁ ꯑꯗꯨ ꯅꯠꯇꯦ ꯃꯦ ꯑꯁꯦꯡꯕꯩꯅꯦ ꯃꯦ ꯑꯩꯈꯣꯏ ꯃꯤꯃꯛꯅ ꯍꯧꯔꯕꯅꯦ ꯃꯦ cho 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 thank you ꯂꯩ